ꯆꯍꯤꯒꯤ ꯃꯦ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯗꯤ ꯒꯦꯡ ꯈꯨꯠꯄꯨ ꯀꯌꯥꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯆꯠꯊꯔꯛꯂꯤꯕꯁꯤꯡ ꯊꯦꯡꯅꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯁꯦꯝꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯀꯤ ꯃꯃꯜ ꯈꯨꯗꯛꯇ ꯍꯟꯊꯍꯜꯂꯨ, ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯑꯟꯗ꯭ꯔꯣ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯩꯊꯦꯜ ꯁꯪꯗ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯑꯃꯗꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤ ꯂꯩꯅꯥꯗꯒꯤ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 4 ꯁꯨꯈ꯭ꯔꯦ꯫ ꯀꯟꯐꯔꯝ ꯑꯣꯏꯈꯤꯕ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡꯅ 1,312 ꯁꯨꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISCOM ꯅ꯭ꯌꯨꯁꯀꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯣꯂꯤꯚꯤꯌꯥꯗ ꯈꯦꯂꯝꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯒꯤ ꯃꯇꯨꯡꯗꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜꯒꯤ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯆꯠꯊꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯅꯕ ꯑꯃꯗꯤ ꯊꯤꯡꯅꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯈꯟꯅꯕ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯅ IGP ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯏꯔꯤꯕ ꯀꯕꯤꯞ ꯀꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯕꯤꯞ ꯀꯦꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯑꯁꯤ ADG ꯂꯣ ꯑꯦꯟड ꯑꯣꯔꯗꯔꯅ ꯂꯨꯆꯤꯡꯒꯅꯤ ꯑꯃꯗꯤ ꯖꯣꯅꯦꯜ IGꯁꯤꯡꯅ ꯁꯦꯜ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯇ꯭ꯔꯛꯁꯤꯡ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯝꯄꯅꯤ 16 ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯂꯤ ꯍꯥꯏꯈꯤ꯫ ꯍꯟꯗꯛ ꯁꯦꯝꯂꯤꯕ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯕꯖꯥꯔ ꯃꯅꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯌꯥꯗ ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗꯁꯤꯡ ꯑꯃꯗꯤ ꯒꯦꯡ ꯈꯨꯠꯄꯨ ꯀꯌꯥꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯁꯤꯟꯕ, ꯄꯤꯗ꯭ꯔꯒꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯕ ꯑꯃꯗꯤ ꯀꯤꯍꯟꯕ, ꯌꯨꯝꯗ ꯒ꯭ꯔꯦꯅꯦꯗ ꯊꯝꯖꯤꯟꯕ ꯑꯃꯗꯤ ꯂꯪꯁꯤꯟꯕ, ꯃꯤ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯊꯕꯛ ꯄꯨꯂꯤꯁꯅ ꯄꯥꯏꯈꯠꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯊꯕꯛ ꯀꯌꯥ ꯑꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯤꯡꯅꯅꯕ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯂꯧꯈꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ IGP ꯀꯕꯤꯞ ꯀꯦꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ In the last 1 year, in extortion cases alone, more than 121 extortionists were arrested. There are another more than 250 plus undergrounds and gang members were arrested. They are not arrested on extortion cases, but they were also, maximum of them were one way or the other way involved with the extortion. And whenever the public gave a complaint about the extortion, and when this crack team works under the anti-extortion cell, as of now 121 people are arrested. On. Regarding the safety of the essential commodities truck movement in the national highways, the state government, state police, with the help of CRPF, we have deployed 16 dedicated companies for ROP in NH2. And there are 2 additional companies, especially dedicated for escorting it. There are 16 companies deployed in various locations, and there are 2 companies go along with these essential commodities trucks. ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯟꯗ꯭ꯔꯣꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯤꯑꯣꯏ 250ꯒꯤ ꯃꯊꯛꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯒꯤ ꯃꯃꯜ ꯈꯨꯗꯛꯇ ꯍꯟꯊꯍꯜꯂꯨ, ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯑꯟꯗ꯭ꯔꯣ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯩꯊꯦꯜ ꯁꯪꯗ ꯆꯠꯊꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯋꯥꯡꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯃꯤꯡꯗ ꯇꯥꯟꯖꯥ ꯂꯧꯔꯒ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯄꯥꯟ dukan, grocery dukan, pharmacy, school, college, hospital, ꯐꯤꯒꯤ ꯗꯨꯀꯥꯟ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯔꯕꯥꯔ, ꯁꯥ ꯌꯦꯟ ꯌꯣꯜꯂꯤꯕꯁꯤꯡ, ꯑꯣꯇꯣ ꯔꯤꯛꯁꯣ ꯊꯧꯔꯤꯕꯁꯤꯡ, ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯁꯤꯡ, ꯌꯨ ꯁꯨꯡꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯗ ꯁꯦꯜꯒꯤ ꯑꯆꯧꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯗꯨꯀꯥꯟ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯥꯡꯅꯕ ꯀꯌꯥ ꯌꯥꯎꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯈꯨꯗꯛꯇ ꯍꯟꯊꯍꯟꯗ꯭ꯔꯕ ꯑꯃꯗꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯂꯨꯞꯁꯤꯡꯅ ꯗꯤꯃꯥꯟ ꯈꯨꯗꯛꯇ ꯂꯦꯞꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜꯁꯤꯡꯒꯤ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯂꯨꯞꯁꯤꯡꯅ ꯋꯥꯈꯜ ꯇꯥꯅꯕ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯨ ꯎꯠꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯥꯏꯁ hike in Manipur, maintain rules of law in Manipur, stop threat in civilians, stop creating fear to people, free movement, national highway for all, save our children and save lives of civilians, etc. haiba slogan singa
लोइनना प्ले कार्ड सिंग सिजनदुना खोलाव कया लाउखे ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯅꯣꯡꯃꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯆꯠꯐꯝ ꯂꯩꯔꯛꯇꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯤꯕ ꯃꯔꯛꯁꯤꯗ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯗꯤꯃꯥꯟ ꯇꯧꯁꯜꯂꯛꯄ ꯑꯩꯈꯣꯏ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯔꯛꯇꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯁꯤꯒ ꯑꯁꯤꯒ ꯃꯔꯝ ꯑꯣꯏꯔꯒ सरकार मियेंग चंगबियु असिगु अथुबा मतमदा लोसिनबियु अखोय शांति पामे लाल लोसिनबियु चलिबा चही असिगे ओइना मणिपुरदा डेंगी लैनादगी लैखिदबा मियोइगी मसिंग हौजिक फावबदा मियोइ मरी सुख्रे स्टेट की हेल्थ डिपार्टमेंट की फंगबा रिपोर्ट अमगी मतुंग इन्ना हौजिक फावबदा कंफर्म ओइकिबा डेंगी पॉजिटिव केस मसिंगना लिसिंग अमगा चहुम तरामाथोइ सुख्रे हैरी नेशनल वेक्टर बोर्न डिजीजेस कंट्रोल प्रोग्राम की मखादा स्टेट मलेरिया ऑफिसर न स्टेट की हेल्थ डिपार्टमेंट चही असिगी जनवरी अमदगिना हौजिक चटलिबा अक्टोबर था मापन फावबगी अक्टोबर थागी मापन फावबदा लौखलक्तुना पिखलखिबा रिपोर्ट अमगी मतुंग इन्ना मणिपुर के डिस्ट्रिक्ट 13 तगी फंगबा रिपोर्ट अमदा हाइरिबा कंफर्म ओइरबा पॉजिटिव केस मसिंग असि लिसिंग अमगा चहुम तरामाथोइ सूरे हाइना पिखलखि डिस्ट्रिक्ट 13 असिगी मनुंगदा इम्फाल वेस्ट डिस्ट्रिक्ट तना डेंगी पॉजिटिव ओइबा केस मसिंग यामना थेंगनरे डिस्ट्रिक्ट असिदा पॉजिटिव केस मसिंग 54 थेंगनख्रे इम्फाल ईस्ट डिस्ट्रिक्ट तना पॉजिटिव केस मसिंग 259 थेंगनख्रे अहुम सुबदा ख्वाइदिगी पॉजिटिव मसिंग याम्बा थेंगनखिबा डिस्ट्रिक्ट ना बिष्णुपुर डिस्ट्रिक्ट ना ओइरे डिस्ट्रिक्ट असिदा हौजिक फावबदा पॉजिटिव ओइखिबा मिगी मसिंग 94 सुख्रे अमरोमदा हौजिक फावबदा डेंगी दगी लैखिद्रबा मियोइ मरी असी बिष्णुपुर डिस्ट्रिक्ट दगी अमा अदुगा मियोइ अहुम अमना इम्फाल वेस्ट डिस्ट्रिक्ट दगिनी डेंगी लैना पाक सनस थेंगनरक्लिबा असिदगी ngaktoknanaba community members sing haibadi laikai laikai gi club sing gi members sing amadi asa worker sing yauna mafam singda कांग मरुम कोकफम सिंह खंगदोक्तुना बैटरी की मतेंग लोइनना मते मई थाजिंदुना हाटपगी थबक पाइखतले थासिगी निपान की अयुक्तगी कुंबी कॉलेजता फॉर्म लौगनी हाइदुना मयुमदगी थोखिबदगी ngasi फावबा मफम खंगदन थीबा फंगदना लेरिबा कुंबी पुलिस स्टेशन के मनुंगदा लेबा खुलकपातगी nganगom Srinivas sahi 13 po laingakna fangnaba hotnabada akanba mityeng changbiyu haina imung manung amadi laikai miyamna apil tawrakle hiramasigi matangda ngasi laikai miyam imung manung amadi borayangbi gram panchayat ki उपप्रधान एस मनी याउना पांगथोखिबा पाउगी मिफम अमदा एनजी श्रीनिवास के अपोपी एनजी बबीताना फोंदोरखिबदा था असिगी निपान की अयुक्ता कुंबी कॉलेजता बीए फर्स्ट सेमेस्टर तमननबा फॉर्म लौरुगनी हाइदुना चटखिबदगी ngasi फाउबा मफम खंखिद्रे थौदोग असिगी मतंगदा कुंबी पुलिस स्टेशन दसु वकतखिबसु लेख्रे अदुबु ngasi फाउबा मरी मखोंग खंगदना लेरी चपचाना हिंगली नत्रगा सीख्रे हाइबदु खंगदना लेरीबा सिगी मतंगदा मणिपुरदा लेरीबा सीएसओ सिंह अमदी लेंगा की मरी लेनबा पुमनमकना अथुबा मतमदा मित्येंग चंगबीदुना फंगननबा होटनबदा मतेंग पांगबियु हाइना थमोय सोकना फोंदोरखे सरुग्याखिबा बोरायांगबी ग्राम पंचायत की उपप्रधान एस मनीना फोंदोरखिबदा रेड जोन एरिया गा यामना नकनना लेरिबा कुंबी एसी की मनुंगदा लेरिबा खुलाकपाट अवांग लेकाइदगी nganगom इबोतोंबी अमदी बबीतागी अमता बोक्सबा मसानुपा nganगom श्रीनिवास पो मफम खंगदना नुमित मंगानी शुरब फावबा महाकी असेंगबा लंगला लंगजिल अमता खंगदना लेरिबा असे यामना नुंगाइते श्रीनिवास की अपोकपा अपोकपी की नोमगी अफंग अफंगबा थबक सु नोमदुना अमदी मना मसिंग ललोंदुना मचाबु लाइरिक तमहलखिबनी हाइरदुना मणिपुरदा लेरिबा सीएसओ सिंह इमा मैरा पाइबिगे लुप खुदिंगमकना अंगांग असिबु फंगनबा होटनबदा मतेंग पांगबियु लोइनना मणिपुर लेंगाकनसु अथुबदा अंगांग असिबु फंगननबा होटनबदा अकनबा थबक लौखटपियु हाइनसु फोंदोरखे फॉर्म लौने चखरगा ngasi फावबा मफम खंगदना लाइरी इचाजु मथन्ना पुक्चबनी नुमित थायंगम यंगजबनी ngasi फावबा मफम खंगदरी ngasi मंगानी सुजले इमागी बुंगा नंगबु करायदा लाइरीगे इमागी नाक्तला इचाना थंदने इमाना पुक्चबदा नथक्दम लाइबा नते नगादम लाइबा नते इमाना नंगबु नुमित थायंगम यंगजबने इमाना नंगबु फॉर्म लौचोय बुंगा बीजददी लोइथोना हाइबदो नंग करायदा चलिबा सुमनगी लुपा चहुम खतनी आइना पिगिबदो मखुत्ता चहुम दुना नंगना करायदा न चलिबा ngasi बाबू नंगी लंगा लंगी लमता जो आइबी रखते कना कंपन ना जो आइबी रखते पुलिस दा जो आकल रे
community organization punamagna Manipur Sarkar na chokam miyeng changbiduna ichajibu thibada mateng pangbiu haina mama oibi oina hajari hariba angang ngasi phawde ikun khangdaba si sarkar gi magai da ikoina hariba kumbi police station sida ikun paw pijare adubu ngasi phawda hariba langla si ikun phangba ngamdri ba manipur da leiba luk khudingmak amadi ma event mara paibi sing share so kangbo sing hariba leiba ikogi lup sing sina mateng pangbiduna angang ngasi thiba sida mateng pangbiu aduga athuba matamda sarkar gi magai dagi su hariba angang ngase athuba matamda kangan bidana bagi damak aduga tiba sida kanba akanba mawongda ikogi hariba angang asi phangnana bada hona biyo Haukiba September kontragi numidang wairamda Uripokta leiba tuition center amadagi macha lauba chatpada Uripokki Iboton Sana Higher Secondary School manaktagi amuba machuki bolero tongduna lakpa sakhangdaba miyoi kharana faduna Pukhraga ngasi fawba langla langjil khangdana leiriba Thawbal Awang Leikai Sanjenbam leiraktagi Akoijam Angaugi Thaudok asiga mari leinana makha taba khongjang sangsinana ngasi JAC ama semkhre loinana mafam khangdana leiriba Akoijam Angaugi langla langjil lakriba October 13 fawbugi manungda leinga gasina puthokadabani karigumba puthoktrabadi mathangi numit October 13 tagi Manipurda leiriba tongan ba CSO singi matenga loinana makhal makha kayagi khongjang sangsilagani haina JAC na leingakta section wa thamlak ngasi nungthil JAC gi mihut singa paumi singa unaba amada JAC gi ko convener Sanjembam Sorojini na hai akoizam angau sakhangdaba singna fakhre haiba si mung manungna lengakta wakat khiba leire loinana tongan ba loop singda mabu faba punba leiramlabasu thadok pirakna ba haizaba leikre adubu ngasi numit 19 ni mapung faraklaba fawbada lengaki natraga Mari Lainaba loop amadi Mari Lainaba loop singdagi karigumba paukum amata pirakpa leitre state asigi miyamgi lanthum amasong punsi ngak sen bahaibase leiriba lengak asigi daitani maramaduna mafam khangdana leiriba koijam angaugi langla langjel lengak na numit mangani gi manungda puthokadabani masi fawbada lengak na tumina leithoklabadi JAC na lamdam asida leiriba tongan ba CSO singi matenga loinana makhal makha kayagi khongjang sangsilagani haina mahakna makhatana fongdorakhe Chiri akoi jam angau sibu phangnaba thinaba gidama khoi JAC ama khoi semjare JAC si khoi ngasi tang 10 ga nithoi tha 10 aduga 2024 sida semba hauba ngasi 12 ni suba mahang mangi binamise aduna khoina atoppa numit mangani amaga khoina matam thajari hairiba numit mangani sigi manungda mari leina punamakna mabu kana gumba organization singna phajan bunjan biba leiragasu magi maran karino tek kaidani imung manungi amadi likai gi punamaki oina yengbiraga minungsiga loinana mabu thadok pirakna ba khoi appeal tawjari loinana ngasi bawda mangre haina khoina mising report su thajaraba paper da kayara phongjaraga su manipur lengak ti maikai degi sini haibusu khoi karigumba paw am ba khoi da phangba ngamde maramaduna ngasi de khoi je si sema banina makhata ba khongjang mabu phangna ba thina ba gidama khoi akan ba khongjang miyang ba loinana khoi changsanna ba gidam ga je sina ngasi de khoi sem sare Manipur Police na mai pak na chatharakpa thi bahumbagi thabakta lo na thingkraba lalholup KCP lamyan bakhuman ki active cadre ama fawangam khrei ngarang Imphal West District ki MG Avenue dagi faraba miyoi adugi maming leifrakpam Jenison Singh Elias Funil Chahini Funithoi leifam naga mapal kangzabi leiraktani mahagasi Imphal area gi akoi badalaiba dukan singdagi senkhai thumkhai tawbada chenaba miyoi ni haina Manipur Police Control Room na thadorakba cherol amana khanghalakli Leifrakpam Jenison Singh gi senkhai thumkhai gi thabak henman lakpadagi dukan famliba miyamda khudong chadaba kaya mayok na handuna lakhibani Imphal gi akoibada senkhai thumkhai chathabada chenaba miyoi sing makhatana fanana bahotnari haina su cherol asina makhatana khanghalakli Pangal Student Organization Manipur Sapong Kiba Chahi Tara Taruk Mapung Farakpagi Foundation Day ngasi Lilong Higher Secondary Madrasa School da Pangthokre Thauramadu Lilong Higher Secondary Madrasa gi Principal Wangkhem Rameshwar Singh All Manipur United Club Organization Amuko gi President PH Nando Luwang Manipuri Student Federation MSF Manipur gi President Hizam Roshan PSO Manipur gi President Farid Bogimayum All Maitai Pangal Club Organization gi Working President YM Hayatur Rahman NEFSA Education Consultancy gi Chairman
SR Khan PSO Manipurgi Advisor Azizur Pukrimayum Amadi BM Jishanna Presiding Member Sing Oina Sarukya K. PSO gi President Farid Bogi Mayumna Lamdam Asigi Miamda Yaifa Pausal Pibagaloina Nahai PSO Amadi Lamdam Asida Laiba Mahiroi Loop Singna Lamdam Asigi Mahigi lamda ahong bupurakna bakan na hotnarabasu ngasi fawba uba fangdri masigi achawba maramdi paliba lengak amadi Education Department na pukning changdaba amadi mathau masak khangna thabak tawdabadagini lengaki mahiloisangsinga thangnaba mafamda private school kayagi registration amadi recognition pisilaga lengaki school sing asi nongmagi muthatlaknaba machak ohelakle lengaki school singda Lisang Sitna Oza Watbagi Awaba Mayok Naribakaya Asi Kokhanabagi Honabagi Mami Asi Lengak Amadi Education Department Tatade Masidan Lamdam Asigi Mahi Loisang Sing Mahi Masingi Lamda Achoba Chaiteng Ama Oibetanatana Tungi Mirol Oirakadoriba Mahi Loisingi Damakta Yamna Laibak Tibani Haike Lamdam Asida Kunda Minariba Singna Aigi Haiba Wakalon Adu Thadok Minaraga Apunba Manipur Amagidamakta Punna Nungsi Chanana Amata Oina Hingminaduna Tangdu Laitaba Malemgi Chaukat Lamjel Asida Yauba Iramdam Ifurup Amamam Ohenbada Ekoi Pumnamak Amata Oina Sangsin Minarasi Haina Farid Bogi Mayumna Apel Tauke Tauramadugi Saruk Amma Oina Organization Asigi Executive Member Oirambadagi Pothakraba Singdashu Achamba Kudol Piduna Ikai Kumnaba Utke Angal Students Organization PSO Manipurna Ahanbada Maruina Education Haibsi Mang Taraga Maru Batavoina Lokata Lai Batavok Sida Maruina Ngasi PSO Amadi Tongan Hiro Lukayana Manipur Education Ahom Purakan Honamatam Ngasi Hoda Home Upangde Pasigi Ato Maramadi Ngasi Pali Lengakam the Education Department Masida Ning Sangsindaba Amadi Homus Kanga Tabuk the beginning have PSO Tamtari Ngasi Lengaki School Gahek Hanga Nakana Layuma from the private school registration recognition pisilla kanda lengaki school sing no gi but tharang na bagi masa kam maduma ko helle aduga ngasi lengaki school sing da oza gi oza wat bagi samasya ma aduma ngasi dagi lisang sitna la ko sina masigi sop to gi bijara bu ngasi gi education department na modi lengak na lokot bagi mamita de masi lamdam sigi education da chauba chaiki ngam oi betana tana tungi la kadru generation sin da laibak tibani ha se PSO gi mekai de ke thamjage MPCC Kishan Congress Manipur gi Chairman L Nando amadi ex MP Dr T Maina gi mijeng makhada Unished and IIT Kanpur Oil India Limited punna khusamna duna ngasi Konthauza Maning Laikai ST Angalwadi Center gi angang singda school bag yen thokpagi thoram ama pangthokre thoram aduda Kishan Congress Manipur MPCC gi Chairman L Nando amadi Konthauza Block Congress Committee gi President Kalenjau Kabuina sarugya duna pikliba mahiroi singda Foldable school bag sing adu yentoke MPCC Kishan Congress Manipur gi Chairman L Nandona phongdokhibada bekliba government school amadi Angalwadi singi mahiroi singda hena khudong chahanabagi damak school bag asi pibani makhata nasu Konthauzam AC gi manung chana leiriba government school amadi Angalwadi center singda school bag yentoki thoram asi makhata na pangthokhigani loinana prajamiyam gi thabak thoram pumnamakta angamba thakta honakhigani haike Mafam asida laibiriba akoi ST gi laiba isinau sing amadi alaman lai guru punam ayak media ki kuthangda apil tawjari ngasi konodam kendra asida laiba government gi school amadi Angawadi center singda ngasi makha tanasu konodam block congress committee gi kusam naraga ai kisan chamela mo oina ayak kama APC ga kusam naraga ngasi mafam khuding makta akoi haiba beg asi yenjaba akoi makha tana dum sathaba tawjagini adusu makha tarakda lekai khulasi gi tawba yaba mateng pangba yaba ayaki saite na mateng pangjagani Hausaik paugi marak thatna tenba break kamatang lominase Humputare chuba irembam sauren gi mapok numit ningsing thorum gamari leinana iramdam gi thakta mahiroi sing waring ibagi athoi ahen tanabama lakliba October gi tang kungi ayuk pung 13 dagi numit yung matung pung ama phawba Kwakaitel la laiba Ratan Kumar Memorial English School amasung Pitambara English School da pangthok sargani Irengbam Chauren Memorial Trust na ahan boina sinjariba wareng iba changdamnaba asigi hiramna responsibility of the indigenous people
to preserve the integrity of Manipur. Haibadi Manipur gi apunba saktam ngakpada yelhomi singna lawgadaba thaudang haibasini. Changdamnaba asi English amasung Manipuri loan anigi manungda mahairoi singna apamba khanduna iba yagani. Manipuri loan gi oinadi mitei mayek natraga Bengali mayekta ibasu yagani. Manipur gi apunba saktam bu kahendana ngaktuna thammangamgadaba Manipuri iraisha amamam ohinna bohanabagi panamda pangthok shagadoriba wareng ibagi athoi ahen tanaba ashi category ani thokna khaidok shagani. Ahanbada class 8 tagi 10 phawagi ama anisubadana class 11 dagi masigi mathakta laiba mahiroi singi ama mamangda rules and regulation number 1 da thamkiba wapam singdugi mathakta university amadagi pass torklaba mahiroi sing sangdamnaba ashida saruk yaba yagani haiba anoba rule asisu hapsinjare. Iramdam Iraipak Nungsijaba, Amadi Iraipak Kidamakta Hingbangam Wakalonda, Sinjariba Sangdam Nabasida, Iramdam Asida Libiriba, Mahiroi Singh, Huruk Kanglup Pudding Maknasaru Yabiduna, Mapung Pahan Biu Haiduna, Sinjalangjariba, Irengbam Chauren, Memorial Trust Ki Maikaidagi, Laibak Miamda, Nolukna, Paujanjari. Phom Phang Pham, Kwakaithil Akham Laikai Dilaiba, All Manipur United Clubs Organization Amuko Amasu. Kwakaithil Thongnawjong Laikai Dilaiba, Manipuri Students Federation MSF ki office sing. Breaking matungda mukana taram nokchari makata pau pizari. Manipur gi law amadi order kaidana thamnana bagi damag deploy tawduna leiriba BSF ki masing yamlaba battalion na BSF sector headquarter Manipur amadi BSF frontier headquarter Masimpur Assam ki miteng makhada relief camp sing chatuna chana thakna ba polam ataba mamalda fanghan khre hari Kendriya Police Kalyan Bandhar KPKB gi makhada tongan tongan ba mafamda lanjelaktuna leiriba camp singda mobile subsidiary Vandar SB gi makhada chana thakna ba polam sing mamal tana fanghan kibane mobile outlet sing adu Moirang Purel Boys Hostel Imphal East District Mangol Nganbi Ningthaukhong Bisnupur District Sungnu Amadi Serau Kaksing District Jalenbung Village Urkhul District Amadi Churachandpur District Laiba Camp Singda Hangke. Economic and Resource Development Organization ERDO Kanglei Pake Taruklak Suba Mapokumo Thoram Ngasi Chungmairong da Pangthokre Thoram Asiga Iroinana Organization Asige Lakadoriba Chahi Ohumgi Haibadi Kumja Inglisingani Kuntarit Fauba Thau Punanaba President Oina Takelambam Sana Jauba Vice President na Nahakpam Santa Amadi Naurem Mohen Amadi Secretary Oina Ningthauzam Chetan Bokhankre Hayeng Meragi Tarani Pan Banongmaizing Numid October Tarahumdoi Asida Sana Konungi Kwak Tan Bigi Thoram Pangthok Lagani Hari Hairiba Thoram Asi Nungtilgi Matamda Sana Konungdagi Angom Lekai Community Hall Fauba Kongchat Amachatuna Pangthok Lagani Haina Utra Sanglen Sana Konungi Cherol Amada Kangalakli Mizoram gi Luantlai District ki Assam Rifles na Malem gi Kaithel da Lupa Koti Ahumrom gi Oigedaba Methamphetamine tablet listing tara fagat pangam khrei Assam Rifles ki team amana thiba humbagi thabak chatharingaida mayai kaba chinjak lalonba da chenaba oiramgani haina chingnaba mioi anidagi hairiba tablet sing adu makoi masaga konana fagat pangam kibani fagatlaba potlam amadi mioi ani adubu makhataba thabak lokhatnanabagi damak Butlang Police Station da khusinna khrei hairi Union Defence Minister Rajnath Singh na Sikkim gi infrastructure project humfutarat manga virtual gi khuthangda sangakre ngasi Sikkim gi sarathangda yaugadaba adu yaubangamdabadagi Union Defence Minister Rajnath Singh na virtual gi khuthangda project sing adu ngasi sangakhibani hauzik Union Minister Rajnath Singh Siliguri da leiba Sukna military base ta ngarangdagi camp tawduna leirakibani National Security amadi border connectivity bu hena mapangal kankhat hanabagi damak Indo-Tibet ngamkai manakta leiba
Serathangdagi infrastructure project sing asi Union Minister na sangagani haina tawrambani nakalamaromda Sikkim gi Chief Minister Prem Singh Tamang amadi Lok Sabha gi MP amadi Cabinet Minister Singdi Serathangda matam chana lakhi ngasi infrastructure project sing sangabagi thawram aduda Rajasthan, Himachal Pradesh, Nagaland amadi Mizoram gi Governor Singh na saruk yakhe Arunachal Pradesh gi Chief Minister Pema Khandu shu thawram aduda saruk yakhe Chatliba senba chahi Englishingani kunmari kunmanga gi oina Income Tax Department na Direct Tax oina lupa koti lakh kun tara humdoi lising yankhai taret khonggut khre khonggut ki senfam asida personal income tax ki oina lupa koti lakh taret amadi corporate tax ta lupa koti taruk ki mathakta oire masigi mathakta department na ngarang faubada refund oina lupa lakh ani lising kuntrama thoi ki mathakta issue tawkhre handaki direct tax collection gi senfam asi mamang dagi chada tarani pan hengatuna lupa koti taram lakh tarama thoi ga lising kunmanga khonggat pangam khre hari Malem pumbadangasi World Arthritis Day pangthokre numit asibu pangthokpagi maramdi rheumatic musculoskeletal disorder ki asi kari amadi miyamda pa karino amadi masi miyamda pak sanna laina asidagi karamna ngakthokadagi haibadu khanghananaba pandamda pangthokpani chatliba chahi asigi oina informed choices better outcomes hairiba asina thim oiri AIMS ke Department of Rheumatology ge head Dr. Uma Kumar na arthritis masak khangdokpa amadi matik chana laying thokpa asina khwaidagi maru oiba maramna patient amadi public na social media platform singdagi paraga masa mathanta hidak chaba amadi laying naba honaganu haina pautak pirakle Hauzik sanabigi pawmu pizare Nifuga humdoi suba state level Manipur Master Athletic Meet 2024 ngasidagi Khuman Lampak Men Stadium da haukhre Manipur Masters Athletic Association MMA na senduna numit nini chupna pangthokadaba athletic meet asida punna nupi nupa master athlete chani romna saruk yari meet asida chahi kuntra dagi namba futara faubada leiba master athlete sing tongan ba kanglup sing da athoi ehen tanari hayeng loichinba numita nupa amadi Nupigi meter listing taragi lamjal discus throw 200 meter race triple jumped pole vault hammer throw 800 meter race high jump meter 500 ki race singi event sing pangthokani Manipur University Sports Committee gi meeting makhada Polestar College Hianglam na sendura ngasi college asigi sanabungda Manipur University Inter College Kabaddi Tournament haudokre tournament asida nupa kanglup ki team nipan amadi nupi kanglup ki team taruk na saruk yariba tournament asigi ngasi sanakhiba nupi kanglup ke match ta Manipur University Pulilong Haurebi College na point yankhai taret nifunipan da maithiba pikhi atopa match ta yumbu oiriba Polestar College na Moirang College pu point nifuga nipan kunma da maithiba pikhi tournament asigi ngasi sanakhiba nupa kanglup ki match singda mayai lambi college na YK college pu point kunthra taruk kunithoi da maithiba pikhi Manipur University na Thobal college pu point nifumapan nifutareta maithiba pikhi hayeng loisingadoriba tournament asi haudokpagi thoramda Polestar College ke general body ki chairman Moirang Them Sajau Polestar College ke principal Dr. Elangbam Gopal Polestar College ke general body ki secretary Wahengbam Manishwar vice chairman Elangbam Iboyaima amadi assistant secretary Wahengbam Birlana athoiba mithunglen sing oina sarugyagani hauzik loiselapada maroiba paw mukhana pizari Mamang chahigi me ahumgi matungdagi Manipurda lalhoba sing amadi gang khutpu kayana miyamdagi senkhai thumkhai chatharagi basing thingnanaba Manipur police na anti extortion cell semkhre
नोंमगी चंद्रबा याद्रबा पोट की ममल खुदकता हंथहलु उबा थांगबा ngamdaba सेल की डिमांड खुदकता लेपु हाइदुना अंड्रो ममांग लेकाई कैथेल संगदा मियामना वाकत मिफम चथखरे अमसुंग चलिबा चही असिगी ओइना मणिपुरदा डेंगी लैनादगी लेखिदबा मीगी मसिंग हौजिक फाउबदा मियोय मरी सुख्रे कन्फर्म ओइकिबा डेंगी पॉजिटिव केस मसिंगना लिसिंग अमगा चहुम तरामाथोय सुख्रे पुंजासी फाउबगी ओइनादी ISCOM न्यूज़ ना पिजबा मणिपुरी पाउ मतंग सलुशन जरे मिडियंग ताबिरी बख्वाई पुमनमकपु अमुकाना खुरुमजरी।